ꯑꯗꯨꯒ ꯃꯔꯛꯁꯩꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯑꯃꯅ ꯑꯃꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯑꯗꯒꯤ ꯍꯦꯟꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕ ꯑꯗꯨꯒ ꯑꯃꯅ ꯑꯃꯗ ꯅꯨꯡꯁꯤꯗꯅꯕ ꯐꯠꯇꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯒꯤꯗꯤ ꯋꯥꯈꯜꯂꯣꯟ ꯐꯠꯇꯕ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯁꯟꯗꯣꯛꯇꯕ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯁꯟꯗꯣꯛꯑꯒ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯑꯅꯧꯕ ꯆꯍꯤ ꯑꯃ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯌꯥꯝꯗ ꯑꯐꯕ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ Hello, nungaibiribo mayam, nungairamgani haina khanjai unadabasu yam kuire video chang naina thagaludrabanina mayam nasu ahongwa mayam si uramani aigi studio da anoba chahina lakpasida mayam dai afaba paujel khara pijaningi anoba chahina lakpasida aigi video singbu thawa yauna matam kuina yengbirakpa aigi YouTube ta aigi Facebook ta Instagram da comments toina tawbirakpa message toina thabirakpa kari marangi damakta video toina thagalaktrino adiki kaidawrage haina hangbirakpa mayam singda aina hainingai leitana nungaiba phongdokchari aina video sing adu chang naina thagatpa ngamudre isagi personal oiba hadi khudongchadaba khara leibadagi adubu lakliba chahi sidagi ai mayam gi damakta ai video chang naina thakanabai honajarake anoba contents anoba hadi mayam na yengningba video sing leiba taragasu makhada comments tawbiro karamba makhalgi yengningi haiba aduga karigumba hadi any suggestion critical oiba su yai natraga positive motivating oiba anything mayam gi wakhalon da laibi haitar aigi channel sibu hena mayam na yengningba phauna bagi damakta songi wakhalon da laiba singdo comments tawbiramo ai soi dina pazage aduga kari tawraga hena afaba channel amo oiba yai hena mayam na yengningba amo oihanba yai habdu ai mayam gi suggestion lawzage aduga marak saista aina mayam da haijaningbadi anoba chahi sina lakpa saista akhoi maselgi marakta hena nushinaba amana amabu pukning thaugatnaba adagi hena hakchang phana leinaba aduga amana amada nusidanaba phattanaba wahi wata adagidi wakhallon phattaba negative oiba sandoktaba yamna akhoi maselgi marakta positive oiba wakhallon sandoga hena nusinaba anoba chahi ma laknabagi damakta ai mayamda afaba paujel pijari aduga mayambu ai thamoi sengna hainingai leitana nungaiba phongdokchari asukuiba matamasi aigi channel asi technical problem khara leibidagi kapthalurba matung delete tawrba matungda amuka hana channel jiboin hangjarpa matamda aigi hanagi subscriber singna aigi channel jibu thiraga amuka subscribe tawbirakpa dagidi khoina support tawjeri Suchitra dagidi che adai ichan bu hire su mayamna comments tawbirakpa do aigi thamoida haidi mayambu unadaba targa su comments sing do paba matamda ai sathina nungaiba paujai aduna adum comments tawbiro ai marmakta ai reply tawba ngamdaba su yawi adugo ai comments si mayam damakta loinabak haidi hanba ngamdragasu ai pajai aduga makhatana aina mayamga haidi hena interaction oiba hena loinaba kamai tawdana hena unaba yai wari watai sanarga hena paw phaunaba yai haibana chingba ai contents thijarake aduga hena mayamga interaction tawnabagi mawongsu ai yengjarake mayamsu adum makhada comments tawbiramo thank you so much asukuiba matamasi aigi damakta haidi laibirakpagi damakta aduga support tawbirakpagi damakta anoba chahina lakpasida mayam hen afaba chahim oyersi aduduga nada yektana punsi nungsangna harau tayamna leinaba hotnarsi thank you so much again bye bye